Manipur Top 20 News na tungan ba wala source hindi ko tsarga. Matamatang di oiba mari oiba ipaw sing patukang kanjari. Ahan ba headline da survey chathar matungda pauna amasung thangkal kathelgi enclosure sing tathokpa amuk haukhre. Ningthokong kha kunawda mapa macha yauna mioi mari hatpada senaba kuki terrorist ama inai na fara gwati da pukre hari. Manipur Assembly da scam tharuk labadi Lok Sabha ki committee amada tikat pinaba Prime Minister da taksintre Ojoy. Yang Women Health Organization na ningol sing saka udawri kangkokpi lansi lupa miyo ama kankre yumay chakre yelhumi lamkang amasung hamlapokpi khulgi chief ohen bada Manipur gi yelhumi singna tengbang view besang tolung chukunu esigi miyam da aran ba wafung kya sandok laga achievement launa ba hona ba laibok thibani M Binod Dengue positive case yang kai ga manga thengnare Modi nungsidi haiba yaba Muhammad nungsidi haiba yadabasi karino awaisi paw sanduk na pijari survey sathar matungda pauna amasung thanga kaiseri enclosure sing tathukpa amuk haukhre hari taliba chahi sigi July marida Imphal West District ki Deputy Commissioner na thokpa order gi matung inna district asigi tungan ba mahum singda laiba lambi lamang amasung footpath na singbabu enclose toksinduna nung lengoi pasinba hotel dukan phamjinba amadi yum sabda sinaba polam sing pasinba yauna parking singba osimba singbu tha asigi taramathoi phawba matam piduna masa lafuk chanaba khangal matungda hoidum singbu July 12 dagi hauraduna DC masamakna lusingduna eviction tawkibagalona July 12 dagi thangal kaithel dachu eviction hauraklam laga matam khara lebro matung asidagi hauna thangal amasung pauna kaithel da enclose toksilambasing tathukpa haukre mi khwaidigi chinba Imphal City gi mafum oiba Pairambang kaithel na waliba thangal amasung pauna kaithel da DC ki order matung ina enclose sing tathukpa haupa amasung tathukpa da changba expenditure bu enclose tawbasing da fine oina thien bana singba thabak sing chathakpadagi kaithel ani sigi dukan yumbu singna chap chaba survey ama chatharaba matungda eviction gi thabak chathabiyu haiduna dukan kong loan ma singba kongjang changsilakibani nakal ani gi marka te naba thorpadagi July 13 da lenga ki mahut loising na sinduna DC yauna dukan yumbu singi mifum ama pangthukpadagi kongjang adu handokibagaloina na enclosure sing masak khangdoknaba survey chathabada yanakibani mifum aduda yanakibagi matung ina Deputy Commissioner gi miyeng makhada thangal amasung pauna kaithel amadi masigi akoibada laiba enclosure sing khangdoknaba mapung phaba survey chathar matungda ngasi ayuktagi hauraduna district administration gi maikaidagi SDO SDC sing lusinglaga enclosure sing tathukpagi thabak amuk hawkibani thabak asida mari lenaba loising sing amasung law enforcement agency singi personnel sing social yaki ahan bo oina ngasi ayuktagi thangal kaithel gi manung chaliba major kul baringda marnagi oina lam kopsin duna sinarma sing JCP sinaduna thoki ngasigi eviction asiga mari lenana SDO amana paukse asida hai Imphal West District Administration gi makhada mangjongna enclosure singbu eviction tawnaba order like thokhrabani order adugi matung ina enclosure masa su kop tilamba lamgi saruk sing lauthoknaba matam pikhrabani masigi matung ina DC gi miyeng makhada major khulgi miyamgi mateng galona ngasidagi enclosure sing tathokpagi thabak asi amuk hawrkibani eviction asi makhatana chathagi gani ngasidagi amuk hawriba eviction asida dukan ama anidi makoigi dukan gi sarukna tangkhai hena enclose toksilamba thengnaki adubu opsilamba saruk sing adu machinery sinaduna tugaibadi dukan adugi pochai sing amangata thok lagani khanbagalona dukan mapu sing nasu minek laga putna tugaige haipodagi masana khangna sidok chanaba khanglam hai thabak asi lengaki maikedagi khantana miyamgi yaifanabgi damak pakhalakpani mafam ayambada enclosure masana kopchilamba lamgi saruk sing tugaiduna lathok jabasu yaure hairi lengaki maikedagi pakhalakliba aproba thabak asida miyamnasu saruk sagol pirakli government nasu hagat pirakli eviction chasabada yari makai pochai sing amangata thoktanaba honari adubu matam kharada lengaki maikedagi matam piduna khangalaklabasu Tawas hadana laithokpasu yauri adubu eviction asidi mapung phana chathakigani haibagalona ngasi chathaba eviction da major kolgi miyamna achau mateng pangbirak pagidamaktasu thagapa pongdorkli panbe yabadi July 13 da muhutna sinduna pangthokiba mihum aduda kumja 1990 amadi 1991 gi oiba lengakta leiba map ki survey report ta yumpham oiduna numit ama teptokna survey chathar matungda public property da enclosed ormasing thugaibada pinakibani mifum atuna lobo wari ki matung ina DC nasu order ama thotuna panthadana haukiba August 3 tagi hauraduna thangal amasung pauna kaithel gi akoibada mapung phana survey chathaki
Sarbe aduda drain gi masakta kairak sajilamba footpath masakta lam khopchilamba gali gi nakal animakta gate panduna lanai oina sinaramba public property da foot tara rom khopchin dukan sajilamba kya thengnabadagi angang machugi space inaduna masa masana thugai jenaba mangjongna khan kibasu laikhrabani hairi amaromdana ningthau kongkha kunawda mapa masa yauna mioi mari hatpada chenaba kuki theorist ama NI na farga Guwahati da ukre May 2023 dagi kuki jo theorist na Manipur da sarakiba tamthiraba lan kansilakpa matam oikiba January taraga nipan 2024 gi inthil da ningthau kongkha kunawda mapa masa yauna mioi mari nongmai amati hangsin aduna tamthina hatoklamlaba thogok chenabani haiba kuki theorist ama National Investigation Agency NI na farga ngarang numidang waram Imphal airport dagi Guwahati tamna ukre hairi pausi asina phangba pauna haibada thadu asing matangda NIA na lakhulakpa case ka mari lenana haduna pu krapa kuki theorist adugi maming Jamkhogin Goite alias Jamkhogin Lupho alias FC kawi masagi chahi kunga taruk rom sure Chandel district ki Takpi Karong police station na konba Tolbung khultagi laikhidraba Thongam Goite gi macha nupani hairi mahak yauna United Kuki National Army UKNA Kuki National Army KNA amasung Kuki National Front KNF ki khulai paiba terrorist singna ningthokong khakunawgi Pujairok Turelda mapanda laiba water treatment plant amagi thabak torom singbu yengsinjarakhiba oinam mangonjao amasung mahaki machanupa Manitomba yauna atopa mioi ani Tiam Somorendro amasung ningthaujam Gabdipu nongmai amasung thangsinaduna tamthina hatlamkibani Kuki terrorist sing asina o Bamonjao amasung machanupa buna yamna nakpa mahumdagi nongmai kapnuna hatlaga TH Somorendro amasung N Nabadipuna makong makut punsila matungda thangna yanduna hatlambani hairi Thagosing matangda police ki maikadagi case ama register tawna lakhot khabasu Ministry of Home Affairs ki direction matung ina thagosigi case ama NIA na February 8 2024 da register tawna lakhot laga investigation chathakibani hairi NIA na case asigi investigation chatharakpadagi June 9 2020 ga 4 da Chuchapur district ki Mamong khuldagi Luminsei Ibgen alias Langinmang alias Levis tahi kuntraga mga kauba theorist amasu case asigi ihan hanba accused oina phat khrabani hairi mahak thadu asida chenaba da natana Chuchapur district ki deputy commissioner amasung SP ki office ta chathaba attack ta su chenaba golena mahaki makong da su nongmai maru amana panduna sokhrabani hairi makha tarakpada UG group ahumgi kedar mari fare police control room na ngasi torpachirol amata ngasi police na kumbi laisang laikai dagi nongaithem idanda alias nanau alias Lenin chahi kuntraga nipan kauba RPF PLA gi corporal ama singjamai SP na konba ningombam lamkhai dagi fare hari amoromda KCP apunba gi thobal wangkem mamang lekai dagi laden lakpam Dinesh Chandra chahi kuntra amasung thobal wangkem lekai dagi wahida chahi humfu kaubi kedar amasung yum dagi police na ngasi fare hari makoi ani mamang chahi 2024 gi October da mi fabaga mai lena lakatpa case ta chenabani hairi amoram da ngasi security force na KCP PWG gi naremthong khulem lekai dagi athokpam Ranjan chahi kunga nipan kauba kedar ama ingangbam melek dagi mobile phone ama konana fare hari yu mai chakre ngarang numidang waram pung mga kamini ni fuga taruk rom takpada Imphal East district ki hangang police station na koliba kairang mamang lekai dalaiba yum ama electric short circuit tagi horpani thajaba mai jakuna mangta thon kra hari mai chakraba yum asigi yumbugi maming namai rakpam ibom chakawi mahaki yum asi semi pakagi yumni adum oinamak thodok thokpagi pau hek phangbaga Imphal dagi fire service ki personnel singna water tender ani poduna changsilaga mai adu mutatki yum asigi ayama sarukti kanba ngamhori hari Video si pagdamada soi khilam khibaw ga suma pigani channel si bunuk sibiduna share amadi subscribe to bibi damo haingai tan tharap khondok sari amadi makata namyam gi seba tawon ngamba ojege